Sktv Manipur Pau Yengbiri Pumnamakpu Kundrakom Sanato Bina Taram Okjari Ahan Bada Maru Oiba Pau. Quad Leader Summit Kamari Lainana USA Gi Kongchatta Lairiba India Ki Prime Minister Narendra Modi da North American Manipur Association na Manipur Gi Irang Asiloshin Bina na Pukning Chingsin Kre. Nata Trabasinga Pau Pong na Bagidamakta Sign Language Ki Maru Oibada Yumfam Oiduna Manipur Dasu International Week of Deaf People English Ngani Kungamari Ngasidagi Hogdokre. Amasung Kumja Lisingani Tara Mangada Tokiba Advisory Gi Matung Ina School Gi Mahiroi Singh Puba Gari Singh da Mahiroi Masing Yamna Pudanaba Traffic Control Police Wing Manipur na Kangalakli. Malemgi mafam ama hekta de yengba yaraba Manipur gi ahanba OTT platform SKTV bu support tawibagi damak pumnamak puthagatjari hauze pausandok na pijari. Quad Leader Summit ka mari lainana United States of America gi khongchatta leiriba India gi Prime Minister Narendra Modi da North American Manipur Association nama gi maikei degi Manipur gi irang asi loishin binanaba pukning chingsin kre. Loinana Association asina India ki Prime Minister Narendra Modi amadi Ambassador of India to the United States Vinay Quatra da Manipur gi tha tara truk helaklaba loishindana leiriba irang asigi matang da point taret yauba charol amasu ngarang pisin kre haina namagi President Dr. Tohen Haisnam na thokpa charol amana hairi Prime Minister na United States ki President ga unaduna India amadi US ngapigani India amadi US anigi marakta hena afaba mari ama thamnanaba hotnariba asi chokthok chani ngai ni hairaduna mamang chehi gi me ahum degi thoklakleba irang asi loishinanaba khongtang kaya lokhatlabasu ngasi fawba aruba fibam amada leiri Manipur gi miyamna awaba khudung chadaba fibam amada leiriba asigi waroishin ama puraknanaba Prime Minister Narendra Modi na haktengnana luchingba ama mathau tari Prime Minister gi Manipur khongchat amana lamdam asigi tungkoiba ingtappa ama hanjenhanaraba ngamgani haina charol aduna hairi Prime Minister Narendra Modi da pisin kiba aiba charol aduda Manipur gi apunbagi saktam amadi national security ngaktuna thamba lamdam asida mausagi ingtappa hanjenhanba mapalebaktagi mitop changlakpa amadi drug amadi terrorism gi matangda thizinanaba wafam yauri National Health Mission Manipur gi National Program for Prevention and Control of Deafness NPPCD na Health Service ka kutsamnaduna ngasi International Week of Deaf People English ngani kungamari ngasidagi hogdokre Sign Up of Sign Language Right haiba wakalda pangthokiba thoram adu Chingmairong da laiba Hotel Classic Grand da pangthokibani thoram adugi nungi wakalon piraduna NPPCD State Nodal Official Dr. Mutum Bibekshan na hai ICMR na kumja lisingani kunda pangthok pongkiba study amagi matung inna India gi apunba missing gi chada mapandasmit mabandi na taba ngamdaba miyoising oiri masigi manungda chada yankama thoidasmit anidi chahi humfugi matakta oiba miyoising ni haiki Manipur gi oina mamang chahi gi April thadagi chatliba chahi asigi haukiba August tha fawba na tadabagi kudong chadaba leiba mioi lising ahumga chamapan khangdok pangamki makoi sing adugi manungda na taba sungam gamdraba mioi masing na chamaga marifu mangani haiki thoromaduda athoiba mitunglen oikiba Health Minister Dr. Sapam Ranjan na fongdokibagi matung inna na tadraba singa pau phone na bagi damak ekoi miyamsu sign language khangjin batangai fade masigi sumathakta na tadabagi kudong chadaba thengnariba sing Rehabilitation taunanaba lengak na piriba kudong chaba sing lobiyo hainasu Minister na appeal tauki thoramadu da saruk yakiba Social Welfare gi Director ngangom utam na fongdokiba matung inna lengak na taba watlaba singi damak tongan ba kudong chaba kaya piri lekai da leiba member amadi pradana chingba sing na lengak na piriba kudong chaba sing fangananaba hotnabada mateng pangbinaba tangai fadesu haiki Health Haiba, sige subjects the health haiba, sige departments we need to spread the awareness for prevention of many of the illness. Prasana aware we people.
community participation in many of the illness, community participation ama yaubiba ama mathau tai haidana media gi isina utamjage and a cluster area that was a case kara henkelize. We seek the support of every individual, local clubs, to whoever, especially media person, awareness spread the public aware of ministry to think is a way I reiterate the International Day of Sign Language ki thoram amang asi All Manipur Association of the Deaf and Mute na sinduna Manipur Press Club ki Lokta Kholda pangthokre. Thoram aduda Social Welfare Minister Haikam Dingo, Social Welfare Department ki Deputy Director L Danesor, Konjal ki founder Rohan Philem amadi Ejobrium ki founder Jimmy Thangzam na maru oiba mithung oina sarugya ki. Thoram aduga mari lena na Social Welfare Department ki Minister Haikam Dingo na phongdorakpada Tha tara manga hena lamdam asigi tangdu laitadana leiriba asigi manungda ngasi pangthokliba Deaf and Mute Sign Language asi yamna maru oiba amani department asina paikhalakpa scheme sing natraga atopa program gi thabak thorom kaya paikhatlabasu Deaf Sign Language singi matangda paikhatpa kaya thengnadri Department asina Deaf Sign Language ki hiramda hena kanaba fanghananaba news channel gi hiram sing yauna tongan ba thodok wathok natraga atopa thoram singda hena kanaba piba ngamnanaba honaragani haina Minister Dingo na thajaba phongdoki Yo khudimo perfect ato oidi adi normal person bo esu adi disabled bo esu definitely bo esu amo bo esu yo igi posida pen bam tare masa gi tongan iskona pithok jarpa adi quality mo rele adu society sida akhoina contribution khara adi akhoina definitely wale nothing disabled wale nothing na akhoi se na sotha mi mo wale ha akhoi kadom do ko kum khanthada la yo ni ha se ni amma adu thamjana aduna akhoi na tawbun ba कोई एक्टिविटीज कोई सकिया कोई विरुद्ध समाज के लिए कंट्रीब्यूशन करता हूँ मुझसे मशीन है इम्पोर्टेंट वो है इसमें जमीनी अगर मरो ना कोई सोशल वेलफेयर डिपार्टमेंट से कोई साइन है हम आइडिया कोई डेफ एंड म्यूट की सभी ओनली कम्युनिकेशन फॉर डेफ एंड म्यूट से कोई साइन है वो है ना मेरी तौर का कोई एक मत तौर का कोई डेफ एंड म्यूट की वेलफेयर के तौर का किसी भी एक मत कोई थोड़ा विदिन 2 months की मन को कोई लोग सिलेंडर को करना टारगेट तौरी करना Traffic Control Police Wing Manipur na school amadi school gi mahairoi sing puba gari ki association singda ngasi athingba ama thamladuna gari singda mahairoi masing yamna pudana ba khangalakli ngasi Traffic Control Police Wing ki Superintendent of Police na thorakpa cherol amagi matung inna Transport Department gi Manipur Gazette Extraordinary number 385 haukiba Englishing ani tara manga gi September kungani thoida thokiba advisory amada school gi mahairoi puba gari singna mahairoi masing limit ta puna naba khanghanba laikhrabani lokalagliba khongthang asi school gi mahairoi sing puba gari singda mahairoi masing yamna hena pubana khudong thiningai oirakpadagi ni hairi Masigi matakta Supreme Court Committee on Road Safety SCORS na yamna serious oina laurokpadagi athingba khongthang asi laurokpani School gi mahairoi sing puba gari singi oina register tauraba capacity adudagi 1.5 hengat pa yai hairi maramaduna Traffic Control Police Wing Manipur na thamlakleba athingba asi school gi mahairoi singi yaifana bani khudong thiba thoktana ba checksing thorang laurokpani haina cherola sina palli Manipur Historical Society na sinduna Manipur Lainga ki hanagi minister amadi aiba Dr. K.H. Ratan Kumar na iba Amazing Manipur hainaming thonba larik ama ngasi haunabi matung inna phongkre Jawaharlal Nehru Manipur Dance Academy ki auditorium da pangthokpa larik phongba ki thoram aduda Manipur Technical University ki former Vice Chancellor Professor L. Tombi Manipur Historical Society ki Vice President Professor N. Bir Chandra Manipur University ki former Dean Professor W. Navakumar amadi Archivist N. Indramani na chingbana maru oiba mioising oina sarugyaki ngasi form ki ba Amazing Manipur hainaming thon ba larik asi British colonial mindset narrative amadi interpretation dagi thaptoktuna Manipur gi historical facts singda aikoi gi oiba interpretation ama puthokna ba wakal fahon ba larik amani haina Professor W. Navakumar na thoromga mari lainana phongdokki LGN sama nung sabi ko hindi na wala.
इच्छिने ग्रुप की लाना कोई के दोबई मुट्टो हिस्ट्री की रूलिंग से ताकत मने अदो एनजीएन से मन लाना बहुत ना बड़ा स्टक पॉइंट्स या पोरियास में आ गया कोई ओवरकम करेगा हिस्ट्री की एनजीएन बस आना भी अपॉर्चुनिटी में कोई ना हो बस आए मणिपुर की मतंगदा यम तोइना तोंगान तोंगान बा नैरेटिव मैम अमा थोरकपा मसी अयाम्बा अखोइगी रेफरेंस फजन पीदना मागी फैक्चुअल अकाउंट से मसी दा अखोइ बेस तोबा यामना मथौ ताई हाइबजमसु अखोइ हिस्ट्री की तमजरकपा मदी मसिबु ताकपिरकपो ओइनसु इसादा यम कना फिल तौजबनी अखोइगी मणिपुर की चौराकपा अखोइ सेलेक्टेड थीम खरदा मणिपुर से मसक ताकपदा कानगदरा हाइना आइना खंजरगा मसिगी आर्टिकल अदुगा मसिगी पेपर सिंगसी आइना मसि लाइक ओइना कंपाइल तौरगा फोंजबनी Amazing Manipur की author Dr. K.H. Ratan Kumar na haikibada Manipur की पुवारी की मतंगदा तोंगान तोंगान बा इंटरप्रिटेशन कया थोगलिबा असिदा अचुंबा अमदी अरानबा कया याउरी लाइरिक असि ममांगदा महाकना इकिबा आर्टिकल सिंगदगी अककनना हिरम खरगी ओइना खोमजिंदुना पुथोकपनी लाइरिक असिना हौगलकलिबा नहा सिंगदा मणिपुर की हिस्ट्री अमदी कल्चर की मतंगदा कानबा खरदा ओइरबसु पीबा ngamlabadi लाइरिक असि फोंगपगी महै याले हाइना लौगनीसु हाइकी All Jiribam Walking Journalists Union gi Kungamari Suba Foundation Day Thoram ngasi Leipaki Irang yengduna mamingtagi oina pangthokre chahi gi leptana All Jiribam Walking Journalists Union gi Foundation Day gi Thoram Aju Foundation Monitoring Committee na sinduna Aju gi founder amadi ex member sing yauna pak chauna pangthoktuna lakpani अदुबु चाही असिगी ओइना ngasi mamingtagi oina Jiribam gi Babupara da leiba Aju gi office ta union asigi legal advisor L Roman advisor Sarat Thokchom amadi president NG Vishwajit na maru oiba mioi oina sarugya aduna pangthoki union asigi makhada paumi gi lamda thabak tawjaramba haujikna laikidraba singbu ningsingba amadi ikai khumnaba utpa oina minute ani tumina lepki लोनना अजुगी हौजिक थबक तौजरिबा पाउमी सिंगदसु पुनिंग थौगटपा ओइना प्रेस थाबा टी-शर्ट सु पाउमी तरेता खुदोल तमखि जिरिबा दा लिपु सुतिना कोइले जिरि पाउमी रसे सिंग प्रोजेक्ट नेना ऑर्गेनाइजेशन माम सब्सिडी दम होनसी दरमे दिन माम के कुछ सुना बिना इंटरव्यूबा कोइ अनोब नेक्स्ट जनरेशन में दमा अनोब पाउमी प्लस लम पकनी नसे है karena mereka pun dijamin dari semua itu, ada lata tu juga dari semua itu, pun nampak mana nasi, ada memang dari semua, pen bawaan untuk tiada suara menerasi, ada lata tu juga jadi sesuatu, mau sabu, ada sesuatu kerja kita nak, mana nak mau nanti apa mereka, atau kasih kepada mereka, atau nasi atau semua kita lagi. फी साबी सिंगना क्वालिटी लेना मचू संगदुना मियामना पामनबा मओंगदा फी पुथोकनबा होटनसी हाइना एमएस ईस्टर्न डाइंग एंड प्रिंटिंग इंडस्ट्री की प्रोपाइटर ओइनाम ब्रोजेंडो ना फोंगदोक्रे ngasi Imphal West की मनुंग चन्ना लेबा हैरांगोई थोंग माइबम लेकाइदा ईस्टर्न डाइंग एंड प्रिंटिंग इंडस्ट्री ना गवर्नमेंट ऑफ इंडिया मिनिस्ट्री ऑफ टेक्सटाइल की स्पॉन्सर मखादा सिंदुना नुमितरा मंगानी चथगदबा स्किल अपग्रेडेशन ट्रेनिंग ऑन हैंडलूम हैंड डायर की थौरम गमरी लेना ओइनाम ब्रोजेंडो ना मखा तारदुना हौजिकी मतमदा लमदम असिदा मखल कयागी फी साबा हैबा फिशाबी कया लैरे अदुबु मसिगी चानबा मचू पुथोकनबा होटनबदा मतौ करमना मचू संगदगे खंगदबना क्वालिटी मेंटेन तौबदा खुदोंग चादबा खरदी थेंगनरिबा असि खंगननबगी थौरम असि पांगथोकपनी थौरम असिना लमदम असिदा फंगलिबा रो मटेरियल कया सिजनदुना मचू संगबदा क्वालिटी लेहनबा ngamgani हाइखे थौरम मदुदा पुना पार्टिसिपेंट कुंट्रारोमना सरुक्याखि लमलमजिदा फंगिबा पांबी आइना पांबी चामागा खरा हेना पुथोकजरे पांबी चामै मंगदे एक्सपेरिमेंट जी अयाबा मारी मै तौबनी पांबी अमदा अदुबो पांबी चामै पिसाबी मामदा लोकली अवेलेबल आइदि लोकल साइड फंगबा मना मसिंग होंदोकदबा पोसै मैमदगी अखोइना खंजलगा कमाइनोना अखोइ कनो तौगदगी हाइदि मचु संगबा यागदगी अचेतपा मैमजे संगबा यागदगी हाइसे जी चिपेस ओबिरिबा प्रिंसिपल साइंटिस्ट अखोइगी डॉक्टर बिरकुमारजु माजु एडवाइस मैम पेबिरकनी स्कूल मैम जो लेरी फिसाबी मैम अवेयरनेस पीनमक्ता तब प्रोग्राम
Manipuri loan gi saknai raba saireng iba asaiba wangkai thangjam laikai degi thangjam ipo bisak Bisnupur degi salam tomba amadi kakching degi kengba yengkhom ahumda fiction na poetry club na ikai khumnaba utlagani haina fiction and poetry club Manipur gi secretary na ngasi thokpa charol amana khangalakli asaiba ahumna Manipuri saireng gi damak sanglaba chahi kaya kathokpaga loina na laurakiba thaudang adubu sakhangba amadi awangba thakta mamal leina lawba oina mathang thagi taratareta pangthokadoriba Manipuri saireng numit English ngani kunga mari ki thauramda ikai khumnaba utlagani hairi West Bengal gi Kolkata da haukiba September kunga mathoida International Natural Bodybuilding Association India na sinduna pangthokpa India Natural Bodybuilding Championship English ngani kunga mari da Manipur gi Birbasil Yanglem na open category man physique da gold lawbaga loina na overall champion title lawbangam kre Professional Natural Bodybuilding Association gi Elite Pro Athlete ki title su mahakna lawrakre hairiba pro ka title asi championship asigi oina Birbasi Yanglem Kaktada Mahaki dedication amadi hona jamanbu singthaduna Birbasi da akanana pirakibani Birbasil Yanglem singjamai chunga makhadagi Yanglem ongbi Chanabam Sumita amadi Laikhidraba Brijen Yanglem gi machanupa ahani championship asida puna Manipur gi sanaroi taret sarukyaki ngasi state asida oikiba ayinga sagi pau amuk pijari ICAR Regional Center Lampen Pategi fangba report ki matung ina ngasi state asida kwaidigi sabagi chang Celsius degree kuntramathoi dasmit tarukni aduga kwaidigi ingbagi chang na Celsius degree kunga humdoi oiki nungsita yawbai sing manilgi chang na ayukta chada marifumapan amasung numidang wairamdana chada yangkai teret oiki nong chubagi chang na millimeter taruk oiki Aroibada maroiba pausing amukahna pijari Quad Leader Summit ka mari lena na USA gi khongchata leiriba India gi Prime Minister Narendra Modi da North American Manipur Association na Manipur gi irang asilo binanaba pungning chingsin kre Nata Drupal Singh ga pau phone na bagi damakta sign language ki maru oibadi yumfom oiduna Manipur dasu International Week of Deaf People English ngani kunga mari ngasidagi hongdokre Amasung Pumja lisingani tara manga da thokiba advisory ki matung ina school gi mahiroi sing puba gari singda mahiroi masing yamna pudanaba traffic control police wing Manipur na khangalagni Matang asida bulletin asilo shinjare Manipur miyam gi punsida khwaidigi hena maru oiba state asigi lebak asigi amadi malem gi e pausing gi damak SKTV news pu miyeng taduna leibiu madugi damak Google Play Store amadi Apple App Store da changbiduna SKTV Manipur gi apps download tawbiu amadi ekoi gi social media handle singda join tawbiu khudaki oiba e pausing lawbiu natragana Aikogi website skyic.in changbiraga website asimaktada or OTT haba option da click tawbiraga miyeng tabiyu pumnamakpu amukahna khurumjari